ꯑꯩꯗꯤ ꯇꯁꯦꯡꯅ ꯏꯁꯥꯁꯨ ꯐꯠꯇꯦ ꯍꯧꯖꯤꯛꯁꯦ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯁꯥꯕꯁꯨ ꯌꯥꯗꯕ ꯑꯩꯅ ꯃꯤꯁꯤꯒ ꯍꯧꯖꯤꯛ ꯏꯆꯥꯁꯤꯡꯒꯤꯅ ꯍꯨꯟꯗꯣꯏ ꯀꯩꯅꯣ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯐꯪꯖꯈꯤꯕ ꯅꯨꯃꯤꯠꯅꯤ ꯁꯔꯀꯥꯔꯒꯤ ꯏꯐꯝꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯝꯅ ꯃꯅꯥ ꯇꯥꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯤꯡ ꯍꯟꯈꯤꯕꯁꯨ ꯂꯩꯇꯦ ꯆꯠꯂꯤ ꯑꯗꯨꯕꯨ ꯕꯪꯀꯔ ꯅꯤꯡꯈꯥꯏꯕꯗ ꯂꯩꯈꯤꯗꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯊꯧꯕ ꯆꯤꯡꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯅꯤꯡ ꯍꯟꯖꯈꯤ ꯅꯨꯄꯤꯅꯦ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯊꯣꯡꯂꯒ ꯀꯃꯥꯏꯅ ꯊꯕꯛ ꯇꯧ ꯄꯩꯁꯥ ꯁꯨꯒꯅꯤ ꯃꯤꯒꯤ ꯏꯃꯨꯡ ꯃꯆꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯅ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯑꯕꯅꯤ ꯃꯤꯠꯌꯦꯡ ꯀꯔꯤꯁꯨ ꯆꯪꯕꯤꯗꯦ ꯑꯗꯨꯒ ꯊꯕꯛ ꯍꯥꯞꯀꯅꯤ ꯍꯥꯏꯔꯝꯃꯦ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯇ ꯍꯥꯏꯗꯦ ꯏꯃꯥ ꯏꯆꯥꯅ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯕ ꯌꯥꯗꯦ ꯏꯆꯥꯁꯤ ꯀꯃꯥꯏꯅ ꯌꯣꯛꯀꯅꯤ ꯈꯟꯕꯗ ꯖꯣꯅꯤꯀꯥ ꯇꯈꯦꯜꯂꯕꯝ ꯀꯣ ꯅꯤꯡꯊꯧꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 2ꯗꯒꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯖꯅꯋꯥꯔꯤꯒꯤ ꯗꯦꯠ 27ꯗ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯨꯔꯣꯏꯕ ꯋꯥꯔꯦꯛꯄꯝ ꯏꯕꯣꯝꯆꯥ ꯀꯣ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯋꯥꯔꯦꯛꯄꯝ ꯈꯨꯟꯗꯣꯝꯕꯤ ꯑꯄꯣꯛꯄ ꯋꯥꯔꯦꯛꯄꯝ ꯕꯤꯂꯥꯁꯤꯅꯤ ꯑꯗꯣ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯩꯗꯤ ꯉꯁꯤ ꯏꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯗꯦꯠ 27 ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯐꯪꯗꯦ ꯃꯤꯟꯁ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯩꯁꯥ ꯄꯥꯝꯃꯨꯕꯒꯤ ꯋꯥꯐꯝ ꯀꯩꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯍꯣꯡꯕ ꯆꯥꯎꯕ ꯑꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯠꯈꯤꯕ ꯁꯤꯟꯐꯝꯅꯤ ꯍꯥꯏꯕꯁꯦ ꯃꯄꯨꯔꯣꯏꯕꯤ ꯅꯨꯄꯤ ꯑꯩꯍꯥꯛꯅꯁꯨ ꯍꯔꯥꯎꯖꯩ ꯄꯦꯟꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯕꯪꯀꯔ ꯅꯤꯡꯈꯥꯏꯔꯛꯄ ꯈꯣꯠꯂꯛꯄꯗꯒꯤ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯁꯨ ꯃꯍꯥꯛ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯤ ꯇꯧꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯗꯦꯠ 27 ꯍꯦꯛ ꯅꯨꯃꯤꯠꯁꯤꯗꯒꯤ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ ꯁꯨꯖꯤꯜꯂ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯁꯦꯝꯗ ꯋꯥꯀꯠꯂꯨꯏ ꯁꯦꯝꯅ ꯃꯍꯥꯛꯇꯤ ꯍꯣꯏ ꯃꯍꯥꯛ ꯁꯔꯀꯥꯔꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃ ꯄꯥꯏ ꯀꯣ ꯅꯨꯃꯤꯠꯅꯤ ꯑꯃ ꯄꯥꯏꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯗꯤ ꯂꯥꯟ ꯆꯪꯕ ꯌꯥꯗꯦ ꯑꯁꯤꯃꯛ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯔꯛꯈꯤꯕꯗꯒꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯅꯤꯈꯤꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯔꯀꯥꯔꯅ ꯄꯤꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯕꯤꯅꯤꯐꯤꯠ ꯐꯪꯐꯝ ꯊꯣꯛꯄꯁꯨ ꯍꯟꯅ ꯐꯨꯖꯦꯡꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯤ ꯑꯣꯏꯕꯅꯦꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯇꯧꯒꯗꯕꯗꯨꯁꯨ ꯃꯌꯥꯝꯅ ꯑꯊꯧꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯒꯔꯦ ꯑꯊꯧꯕꯅꯤ ꯍꯥꯏꯔꯒ ꯍꯣꯡꯕ ꯆꯥꯎꯕ ꯃꯌꯥꯝꯅ ꯆꯦꯡ ꯊꯣꯏꯗꯤꯡ ꯑꯂꯨ ꯍꯋꯥꯏ ꯈꯔ ꯄꯤꯔꯛꯑꯒꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯕꯨ ꯑꯄꯦꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯦꯟꯊꯣꯛꯏ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯏꯄꯨꯔꯣꯏꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯐꯪꯖꯔꯤꯕ ꯁꯔꯀꯥꯔꯒꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛ ꯐꯝ ꯃꯆꯥ ꯑꯃ ꯇꯧꯖꯔꯝꯃꯦ ꯚꯦꯇꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯗꯣ ꯑꯩ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯌꯨ ꯂꯥꯛ 5 ꯄꯤꯌꯨ ꯂꯥꯛ 3 ꯄꯤꯌꯨ ꯍꯥꯏꯕ ꯅꯤꯒꯤꯗꯦ ꯑꯗꯨꯕꯨ ꯂꯨꯄꯥ ꯂꯥꯛ 10 ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯏꯃꯥꯝꯆꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯄꯩꯁꯥ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯐꯪꯖꯈꯤꯕ ꯅꯨꯃꯤꯠꯅꯤ ꯁꯔꯀꯥꯔꯒꯤ ꯏꯐꯝꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯝꯅ ꯃꯅꯥ ꯇꯥꯕꯤꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯤꯡ ꯍꯟꯈꯤꯕꯁꯨ ꯂꯩꯇꯦ ꯆꯠꯂꯤ ꯑꯗꯨꯕు ꯃꯍꯥꯛ ट्रेनिंग मचा चलमी ट्रेनिंग इचा जोप नमदमक्त ट्रेनिंग चेंजब करी है ए होंग चाव नई दरकार कई लेते बंकर निखाब लेगीदबने डिपार्टमेंट अथौब चिंदे हारपदी मनिंग हंजगी करीनो अखोइना सिद लुपा लाख 10 अखोइ पुंसी हिंगबा ngamgadro मैम सिबो नुपीने अखोइ से नुपी थोग कमाइना अखोइ फी फजब अमता सेरा सकनी ए मादु सी त होबनी अदि खितंग अमा चलनी मी अमागा वरी सनागनी नुपी अखोइ सिनफम सिबु करीनो थोग चलनी वा nganगनी मादु दु त हरे नुपी अखोइ फजफम लेत्रे अखोइ दि लुपा लाख 10 दुसु पामजदे इसा से करमना करी तौरगा इसा सेमगनी सरकारी साइडगी मेंग चाहंगनिंगी आइगिदमक्तदी आइ इपुरोबेगी फमदो निजगे इनिमिस आइगी लैरिबा आइ इनाउनुपा आइगी इतै आइगी इपुरोबेगी दाइन हानेस तो पिहनबियु हान आइ मयामदा खुमजा आइगी मेंग खुमनथेम सुशीला कुंबी केंद्रगी लाइंगोगी हाइबा खुंदुदगी इपुरोबेजे मी निपांग कुनिपान दुदा लैतबने अदो नसी पाव सरकार कई मतगी आइदी इचा पिक लैजे कइमत यिंगजनबिदे ओइ पैसाबुदी खरा फंगे पैसादी मखोंग पाले हेकलगे इची पाव इमाइ चा लैबे तमाम दिन कई बिदे सरकार नजु कइमत थबक हाबिनी है हाबि इचा पिक जेगा नि ओइना बकरबान सेंगने नुपीने अखोइदे मपान थोंगगा माइना थबक ता पैसा सुगनी मीगी उंग मचा हेबमजु ले ngasi phawda sarkarna sahi ani henjalaabane miyeng kaunsu changbide aduga thabak hakani harame aduju hujik phawba kai mata haide imai chani hingbada yamna wale habda hai ahin phawba tumba yate chachi kabai diyo kabi
इपुरोइबदु मयामगी दमक चटखिबदि मसागी मारागी चटखिबदति पिंदबदि मयामनि सरकार न ngasi फाउबदा हाइबीगी थबा अमा हापकनी अदगी लाख तरा पीबदो पीरे लाख तरा दुदी करी हाइगदम खंगदिवा ngangthokpadi ngamde ngasi फाउबदा इमा इचा इमाजु इनेम पोक्तुसु प्राबिने अखोइगिदी कलाश्री मिनिनाय लेते इपुरोइबदुसु मथंद पोए करीनो कोइनो सुरगा चादुजे Yung kaya niyo January ki date 10 th lai ki daba makhoi mari lai ki daba digi maning da yawa roman gi tin ai gi ningna lai famna tera khong ka so ingna pramodini puro be lai ki daba matam ta lai ta bana mara moraga Nong magi saat ini mana ada kurang kucing lagi. Padung dia lakpiram saat ini tu pada pina ada ni tu masih bawa mereka tak lagi lah. Laktara dusu padungnya kalau magi oi na benda hanya palak amam piram ya di duga sajina gadam ni hanya lak amam hanggat pikir. Aigi acu thawa punjiji ucet wati cina cerang gadu na aigi punjiji hingga yara trapa ai itu lagi hingga handi gade ai kini yola cai hat yola cai handok cai ai hingga handi apa mengani saran apta cara kesu ai itu lagi Amang amal like tumba matumba hazik chani ba pesa mayam si to hoi san pi amakak like tamba do ita enjo kangdo manadi boina te phok tamhandi gane na moina tamhandi ri ta kamdu duna bonika na mana moi kangdo sina tawra tamhandi koi like su hoi jab sunat sadi no mo ge pe machi hina ni ya chup jam na Sota na hinga ko na punsiri na lak pesa kaya doon na di kadawin ay di kasi na isa supati happy siya na kaya na nangay ba haraw ba sama siya na magka ay naman sigaw si isa sige na yung na ikay na ay nasati Kisulay taba thak masad mo bawda masibawda hoy ni mai ni habi de aisu aina khamjaba aijaba khara de gai paw lawjaba da su moina budi koi gi kendra gi MLA na de oirani thoani handak tha muki mamang de su hapta muk le raga order thoani hai apang ba koi di khamja dabne na haraure phare thabak bacha sim tabu pi raga di ima sa koi ni hinbam tandak sipang Upaya kita tu kan, aduh, tinggal lepas matam jadi, hujung thabak tu itu pagi, kembali berlai dia nak, IB